कोसेमगी एग्जाम थागदौरिबा महैरोइसिंगदा वाफम खरा लैगाक असिगी मफम खुदिंगदा संदोरक्तुना स्टेट असिदसु हिरम खुदिंगदा अचौबा साफु अमा पीखिबा कोविड-19 ना इरमदम असिगी लाइरिक लाइसु तमलिबा छात्र नहारोलसिंगदसु अचौबा चैथेंग अमा पीखि मसिगी चाइनासु हौजिक फाउबा कोकपा लैत्रे कयाम कुइना चथखिगनी हाइबसु कनामतना हाइबा ngamdre मतम खरा फरबोय निंगलोय अदुबु हंदक मरक्सि खांगहेन हेंगलकपगुम तौरे लैना असिबु ngaktoknabagi amata ngairaba upaisu चेक्सिनबा हाइबसिना ओइरे हौजि अइखोइना लाइथोकपा याद्रे करamba matamda amade कनादा लैना असिना अमुक हक्सांगदा लंदारकपा तंबा ngamdre लैंगाकना लैना असिबु लाक्सिनबा SOP कया सेमदुना अमदे मियामना तौगदबा तौरोइदबा कयागी अथिंगबा मतम-मतमगी ऑर्डर थोकले मसिगी मनुंग चन्ना मिगी कुमई ओइरगसु इरमदम असिदा सही खुदिंगी मियामना पामना अचौबा खरसा कया तौदुना पांगथोकलिबा याउसंग कुमईसु हंदक सहीगी ओइनदी लैंगाकना थिंगबा कया हिरम खरदा थमख्रे मसिगी मनुंग चन्ना थाबल चोंगबा इसै लीला तौबा मी यामना तिनगदबा कुमईसिंग याउसंग स्पोर्ट्सता हक्सांग थेंगनबा याबा मसानासिंग पुमनमक अथिंगबा पीख्रे मसिदा यानिंगबा यानिंगदबा मियोय कया यावरक अदुबु अइखोइना यानिंगदबा लैरबसु तुंगी हौगलकलिबा नहारोलसिंग महैरोइसिंग पुमनमकी खल्लगा याफम थोके हंदक सहीगी ओइना काउंसिल ऑफ हायर सेकेंडरी न लौबा क्लास 11 अमदी 12 की एग्जाम की मतमसु काउंसिल न लाउथोख्रे क्लास 11 गिना मेगी तांग निपानदगी अमसुंग 12 गिना मेगी तांग मंगादगी हौनबा सेम साबा लोइख्रे ममांगी सही सिंगा येंगनबदा हंदक की एग्जाम गे मतम असे था अनि अहुम दि थेंगथरे हाइबसि पुमनमंग खंगनरबने पुमनमग असे कोविड-19 ना पीखिबा चैथेंगने सही अमा लाइरिक तमलगा थागदौरिबा एग्जाम असे हंदक सहीगी ओइनदि सुपनतगी था अहुम लोम तमग लाइरिक तमलगा मायोकनबा तारे मसी खंगना क्लास अनि असिगी सिलेबससु हानदगी 30% हंथखिबा लैख्रे मसाना थवाई याउना होनाजबा महैरोइसिंगददि हंदकी एग्जाम असिनदुम हेना नुंगाइगदौरि अदुबु एग्जाम मयादा लाइरिक पाबा मीना हाइरकपा ngaइबा महैरोइसिंगददि अचौबा पोटलुम अमदि ओइरगनि क्लास 11 अमदि 12 कारकलिबा महैरोइसिंग अयाम्बना इंखलकलिबा नहा ngakta ओइबना कोइनिंगबा लांगनिंगबा हाइबसि महौसाने मनाक्ता थाबलगे दोलगी मखोल तारगा लाइरिक पानिंगनी थाजदे ममांगी मतमदा याउसंग नुमित मंगानीदे थाबल चोंगबा याहलंबदु हंदकते याद्रबनीना महैरोइसिंगदे यामना कानबा अमदि ओइगदौरे असुक तेलबा मतमसिदा नुमित मंगानी लाइरिक पाबगी मतम हेंगलकपा हाइबसि मखोइददे अदुकी मतिक कानरगने मांगबा याबा मतमसु मांगख्रे मांगबा याबा सेल थुमसु मांगख्रे मरम अदुना अइखोइ कुमै हराउदा यामना हेना पुकनिंग लुपलरोइसे मसिदा मियोय खरनदे नुंगाइतबा पोकलंबसु याय अदुबु एग्जाम असिबु मायोकनगदौरिबा नखोइगिदमक्तदे अचौबा खुदोल अमा ओइरे क्लास 11 थागदौरिबा महैरोइसिंगना एग्जाम असि कोसेमना क्वेश्चन सेमजरबसु आंसर पेपर अमदि मार्कशीट पीबदे स्कूलना तौबना हेक हेक लाइन लौनै नहाकी तुंगी मायोकनगदौरिबा एग्जाम कयागी खल्लगा मसी मसु तौदनबा होनसे ngasi haiba numitsi nahaki punsida amuk hanna laklaroidabani haibasi khallaga mayok nagadoriba exam asida mikok thongna bohotnau Council of Higher Secondary Education Manipur da thokliba chayenaba asigi haurakpham amade masida senariba sing masak khangba ngamle People's War Group haukiba matam kharadage haurakadoriba mahiroi singge maraibak lepkadoriba loisang ama oiriba Council of Higher Secondary Education Manipur कोसेमदा सनैनबा वाफम सिंग थोक्तुना मियामदा लैतादबा मा थोहलिबा सिदगे पीपल्स वार ग्रुप मार्क्सिस्ट सेंटर ना मियोय अहुमना साबा अखनबा टीम अमना कुपना यंगसिलुबा मतमदा थोकलिबा चयेनबा सिगे हौरकफम अमदे मसिदा सेनरिबा सिंग मसक खंगबा ngamle हाइना आइना थिंख्रबा लुप असिगे सेंट्रल मीडिया कोऑर्डिनेटिंग सेक्रेटरी कमरेड लेनिन मैतैना खुयक पीदुना थादोरकपा चेरोल अमना फोंदोरकले चेरोल अदुना मखा तारदुना हाइरिबा लोइसंग असिदा लैतादबा फिबम अमदा लैहन्नबा होनरिबा असिदा मरुओइना सेनरिबा मियोइसिंगदा मसा मसाना तौखिबा अरानबसिंग अदु फमिनदुना
ꯁꯦꯝꯇꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯅꯕ ꯈꯪꯍꯜꯂꯕꯁꯨ ꯑꯋꯣꯏꯅꯗꯨꯝ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯒꯤ ꯊꯧꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯦꯜ ꯈꯣꯝꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐ꯭ꯔꯟꯇꯦꯜꯅꯤ ꯍꯥꯏꯖꯕ ꯑꯃꯗꯤ ꯄꯥꯎꯃꯤꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯈꯔꯗ ꯈꯣꯝꯂꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯗꯨꯅ ꯐꯝꯒꯤꯗꯃꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯈꯔꯒꯤꯗꯃꯛ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯄꯥꯎ ꯐꯣꯡꯍꯟꯗꯨꯅ ꯀꯥꯎꯟꯁꯤꯜꯕꯨ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯂꯦ ꯍꯥꯏꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯏꯝꯄ꯭ꯂꯣꯌꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅꯁꯨ ꯀꯥꯎꯟꯁꯤꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯨꯗꯤꯡꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯊꯧꯏꯟꯁꯤꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯣꯁꯦꯝꯗ ꯂꯩꯇꯥꯗꯕ ꯑꯃ ꯂꯩꯍꯜꯂꯤꯕ ꯑꯁꯤꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯕꯥꯕꯨꯗꯣꯟ ꯁꯥꯄꯝꯆꯥ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯤꯅꯦꯁ ꯁꯔꯃ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁꯣꯃꯣꯔꯖꯤꯠ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ, ꯇꯤ.ꯑꯩꯆ. ꯁꯤꯡꯍꯖꯤꯠ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯦꯜ. ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯨꯃꯥꯔꯖꯤꯠ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ, ꯋꯥꯏ. ꯁꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯗꯦꯕꯤꯗ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯥꯕꯨꯗꯣꯟ ꯁꯥꯄꯝꯆꯥ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯇꯥꯝ ꯀꯌꯥꯗꯁꯨ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯣꯛꯍꯟꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯁꯦꯝꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯪ ꯑꯃꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯂꯣꯏꯁꯪ ꯑꯁꯤꯃꯛꯀꯤ ꯊꯧꯃꯤꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯇꯨꯅ ꯃꯇꯤꯛ ꯆꯥꯗꯕ ꯐꯝ ꯄꯥꯏꯅꯕ ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯁꯨꯞꯂꯤ ꯄꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜ ꯀꯣꯔ ꯀꯃꯤꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯂꯣꯏꯅꯅ ꯃꯊꯛꯇ ꯄꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯁꯦꯝꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯅ ꯈꯨꯗꯛꯇꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯨꯞ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤꯗ ꯀꯣꯁꯦꯝꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯆꯅꯩꯅꯕ ꯑꯃꯗꯤ ꯂꯅꯥꯏ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯂꯨꯞꯇ ꯂꯩꯔꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯑꯃꯗꯤ ꯁꯤꯟꯅꯈꯤꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯁꯕꯥꯛ ꯐꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯥꯔ.ꯖꯦ.ꯗꯤ. ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯂꯤꯁꯅ ꯀꯥꯎꯕ ꯌꯥꯎꯅ ꯇꯥꯟꯈꯥꯏꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨ ꯃꯊꯧꯅꯥ ꯍꯥꯞꯄ ꯌꯥꯕ ꯊꯧꯅꯥ ꯄꯤꯗꯨꯅ ꯃꯤ ꯐꯥꯕ ꯑꯃꯗꯤ ꯐꯨꯕ ꯆꯩꯕꯗ ꯑꯌꯥꯕ ꯄꯤꯒꯗꯕ ꯑꯅꯧꯕ ꯕꯤꯜ ꯑꯃ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯔꯛꯄꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯥꯔ.ꯖꯦ.ꯗꯤ. ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯥꯎꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯕꯤꯖꯩ ꯀꯨꯃꯥꯔ ꯁꯤꯡꯅ ꯕꯤꯜ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯛꯄꯗ ꯑꯥꯔ.ꯖꯦ.ꯗꯤ. ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁ꯭ꯄꯤꯀꯔ ꯆꯦꯝꯕꯔ ꯆꯪꯐꯝ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯃꯤꯐꯝ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯃ ꯑꯣꯏꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯁ꯭ꯄꯤꯀꯔꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯤꯝꯁꯤꯡ ꯈꯟꯅꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯌꯥꯎꯅ ꯆꯤꯡꯕ ꯑꯃꯗꯤ ꯀꯥꯎꯕ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯥꯔ.ꯖꯦ.ꯗꯤ. ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯠꯀꯥꯔ ꯁꯤꯡ ꯑꯃꯁꯨꯡ ꯁꯤ.ꯄꯤ.ꯑꯦꯝꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯠꯌꯦꯟꯗ꯭ꯔ ꯌꯥꯗꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯅꯣꯡꯃꯩ ꯌꯣꯟꯕ ꯊꯤꯡꯖꯤꯟꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯀꯣꯂꯣꯔꯦꯗꯣꯗ ꯊꯣꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯆꯠꯊꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯂꯤꯁꯃꯦꯟ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯅꯣꯡꯃꯩ ꯌꯣꯟꯕ ꯊꯤꯡꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯗ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯟꯊꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯎꯁꯀꯤ ꯃꯔꯨꯞꯁꯤꯡꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯈꯨꯗꯛꯇꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯥꯏꯈꯤ꯫
ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯔꯨ ꯌꯥꯝꯅ ꯆꯟꯕ ꯃꯦꯒꯖꯤꯟ ꯄꯥꯟꯕ ꯅꯣꯡꯃꯩꯁꯤꯡ ꯃꯤ ꯌꯥꯝꯅ ꯍꯥꯠꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯑꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯅꯣꯡꯃꯩ ꯌꯣꯟꯕ ꯊꯤꯡꯅꯕ ꯕꯤꯜ ꯑꯁꯤ ꯊꯨꯅꯃꯛ ꯍꯥꯎꯁ ꯑꯁꯤꯅ ꯄꯥꯁ ꯇꯧꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯍꯣꯕ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫